ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ PM मोदीने लुपा करोड़ लिसिंग तरा माथोइरोम ओइगदबा प्रोजेक्ट तोंगान तोंगानबा उरेप उयुंग तमखिबगा लेना साबल ओइबा प्रोजेक्ट कयाम याम खुसिनख्री लम सर्वे अमसुंग जियो टैगिंग तोबगी मतंगदा CMN बिरेना MLA LM खौते अमसुंग चुराचांदपुर डिस्ट्रिक्ट की विलेज चीफ सिंग वारी सानख्री सही तरा खक्तमक ngairiba angang nupa masa ma thawal ture leirang anduna siramli जरी Chitaranjan Meitei na pungjani fawagi MAMI TV News update pijari Prime Minister Narendra Modi na ngarang irai numita lupa crore lising tara samapan rom oigadaba Assam state ki oiba tongan ba project urep yung tamkhibagalena sabal oiba project kayam yam kusinaramli ngarang Guwahati da leiba Sarussaji Stadium da pangthokhiba miyam gi mifam amada Prime Minister Modi na leiriba urep yung tamba amadi project sing khusinabagi thormasi pangthokibani ngarang pangthokhiba thorma adugi manungda Brahmaputra tutorial gi mathakta sagadoriba Palasbari amasung Salkuchi anigi mafam sing samnahangadaba thong amasung rangar fajanbagi project sing urep yung tamba sabaloreba Assam gi namrupta leiba 500 TPD methanol apigani menthol plant amasung rural project manga sangabasini Tharamasiga mai lenena ngarangdagi Assam state ki oina hodokhiba bihu festival ga mai lenena Prime Minister Narendra Modi na Guwahati da leiba Sarussaji Stadium da masu kayana leitinglaba bihu dancer lising tara na sakiba bihu jagoi su yengki meeting adu da wangang duna Prime Minister Narendra Modi jina hai Assam gi hai singlaba artist lising na utkhiba bihu jagoi asi nation asigi miyam amasung pithribi gi miyam sing yenglungani masi nation asigi sathokchaba amani Tharamasi kanaba sing palandna mahangna artist ki hai singlaba sing thagat phungno khibaga lenena Assam gi praja singna bihu festival nagi yap pausil spiki PM na hai Vaisakhi kumai asi India gi Punjab tawna awang thangba state singna pangthoi aduga Bangla gi praja singna poila Vaisakhi amasung Visu hariba kumai singna Kerala da pangthoi kumai sing asina ek bharat Sestra Bharat ki nungi oiba wahan thoksing utpangami masipunamang asi Biksit Bharat amasung sabka prayas na lokhiba waref adumapong fanmani haina lawi haiki Assam gi praja singa makhoi gi nat amasung culture bo yokhatuna thamagi dama Prime Minister Narendra Modi jina thagat phonok khiba na festival asi Assam ba harau tayamna phonok pa natana aikhoi amato oibagi saktam adu takuni haiki Ngarangi Thormadura Assam gi Chief Minister Himanta Biswa Sarma na Prime Minister Narendra Modi gi mamangna khwaidagi artist masing yamna saba bihu jagoi ga loinana khwaidagi masing yamba dol drum assemble tobangambagi Guinness World Record ki certificate khusinakhi Hariba Guinness World Record fangnaba performance asida puna folk dancer lising tarama thoi sahum suna mari amsung drummer lising ani samanga nifunipa na saru yadana bihu performance utpani hari Aukiba Sagol Senumita State Government Revenue Department Amsung Forest Department gi apunba official team amana Chitaranjan district lamgi survey amsung geotagging tonona basatpada Selmart kholjok silakpada khunja singna unkhana padagi lamgi survey amsung geotagging todana Chitaranjan district ki headquarter da amuk halakhiba thodok asibo State Government na haksina lobuga lonena Chief Minister Nongthomam Birena Chitaranjan SC gi MLA LM khawte yauna khulasigi Chief Singh ngarang mahaki official secretary ta unadana wari sanakre hari CMN Birena Sierra Loduna ngarang famkhiba mifam aduda Chief Minister na State Government na pakharaliba khongthang habidi mangsilakliba state asigi reserve forest amasung protected forest asina maram oiraga hongliba ainga sagi khalasi kharada oirabasu kananabagi panamda reserve forest amadi protected forest ningthina masak khangnoktuna preserve amasung conserve tawna ngapigani conserve tawba mathau taye maram aduna Khunja Singh government na pakharaliba khongthang asida sagat pium asida tribal sing interest ki wangmada government na thabak tawba leiti haina singloki hari Sei tara khaktamang ariba angang nupa masa ama thawal turial de irang duna siramli hariba laibak thirba thodok asi ngarang thokhibani hari nupa masa asi thawal police station gi manung channel liba irong thoksomda ayuki pungma palum tarpu matamda thawal turial da
इराक नदुना लेखिदबनी हाइना पावसना मखाताना हरी पुलिस तगी फंगमा पाव मगी मतुंग इना लेखिद्रब नुपा मसा असि ममिंग मैसनाम लंचेनबा सही तरा अपोपा मैसनाम अटेन थोक्सोम मैसनाम लेकाइदिगनी हरी खुदोंग थिबा थौदोक असि ngarang ayuk pung mapalum tarpu matamda angang ahum thawal turila songthaduna serau bagiluk katfam sananaba leikhom kotpa kum khraba matung atai angang sing aduna kakhala fawda lanchin badi kakhala khidabadagi lekai gi maibana lining thoram pangthokhiba matung lanchenba sina phangkhibani haina paw sinama katari Headquarter IGAR Shortki Meeting Makhada Manipur gi Nath amasung Chanabi asi promote tonabagi panamda sei khudingi April 10 da pangthokna lakpa Moirang usum ngarang Loktak Battalion Assam Rifles na sinduna Moirangi INA complex ta pangthokri Tharamadada Assam Rifles ki amasung Indian Army gi haithoi singthoreba singina utpa oina Assam Rifles ki pipe band Moirangda leba INA Museum the music sing display toki Tharamadura ex serviceman yang khani palom makhogi family single lena makhal mathel kaya gi musical display sing tadna harau tayamna celebration asiba saru yakhi Tharanga mari lena senior retired officers JCOs and Jawan Singh yawa ex serviceman loktak patai hi tungna loktak ki akoiba singyang singki ex serviceman singna loktak battalion gi commandant amasung mahaki team ga interaction todana makhogi Operational activities sing amasung mafum adugi geographical importance sing matangda sandongna taklaba matung sendrada laiba COB da lansaki Tharamadura ex serviceman khaktana tana INA gi Nox soldiers sing NCC cadets sing Manipur University gi mahiroi sing Dimapur dagi lakpa biker group amasung atai political personalities sing su event aduda sarwyakhi Major General retired Rajiv Kumar Gupta na lusingba Akhil Bharatiya Purba Sainik Sewa Parishad ki ex serviceman sina INA complex ta itihasik oraba flag hoisting day gi thoram asibo Assam Rifles ki fraternity singna mai pangthokpagi damak thagat phangloki haidi Tharamga mari lenana Nagaland gi Dimapur dagi lakpa bikers kun mari na makhogi amato eba wakhalon amasung marabang sibagi khudam sing utana marang usibasi yabalaki bani haidi Seraba numita Manipur gi tongan mafam sinda sing kaba masigi saruk ama oina kairaugi angorok sing sang pareng irilbung forest ki manung sanba Nomaijing Reserve Forest ta ngarang lanmai chakri Thadok asida kairaugi GFMC amasung irilbung forest ki staff forest guard yauna lanmai chakpa sikanki hairiba mai asi Saugalok amadi angorok hariba Nomaijing jaga anigi manung sanba Reserve Forest area da toina mai chak hanba toina thoi haina paw asina makhatari kumsigo ina tarelak nipalak mai chakri lanmai adu kanana kari maram gidama chakhali bano haiba sabsana khamangamdri loinana Chief Minister N Birena lamai thabamyo simu masak maming takpada award pigani haida lathokhiba laikhrabani mari lainaba police station kayana so lanmai tharamba miyai kaya fagat khiba laikhrabani Headquarter IGAR Shortki Meeting Makhada Ceylon Battalion Assam Rifles na Guwahati da base by NGO Recovery Wellness Society ga khusamnarga Tenopal district ki manung sana leba news samtal da drug abuse ki matang na workshop ama panthokre hari hariba workshop asiga maile na news samtal area gi imung singda leriba yu amri narcotic drugs singda laisura myoy sing khandolaba matung imung manung gi myoy sing yauna mafam adra pak puraklaba matung workshop adu chathaba hokhi haina HQ IGAR Shortki Sound Thadro Pasiro lamna hari Cherola Cinema Khatana haribadi Recovery Wellness Society ki founder member Anupam Rohina guest speaker wedina workshop adu mahangna lebaka sida substance abuse maram oraga thorak liba issue kaya na panduna issue asi karamna tackle tobang ngamgadagi haibagi matangda wangangki mahangna hai addiction gi symptoms sing hengalali ba myoy sing masak khangdokna makhoibu section overdose tagi ngathokna ba honaba tangai phade haiki workshop aduda participants sing experts sing interact tanoduna yamna pung phaba amo oiki haina serol cinema khatari Mizoram gi Fire and Emergency Service Headquarters amadi district atopa kaya da su English sing kungani thoida thawai thakiba fighters ningsing ba amadi ikai khumna ba utpoina fire service day or Martyrs Day Panpokre Hari Tharamas da Lake Hidraba Mui Ahum Adugi Maming Patholaduna Minute Ama Ikai Kunaba Otpoint to Mina Lake Hidraba Mui Ahum Adugi Maming di Delhi Fire Service Ki Pravin Kumar leading firefighter at Goa Fire and Emergency Service Ki Vasudev Sadasiva Hadalkar Amadi Uttarakhand Fire and Emergency Service Nitin Singhi April Tara Maitegi Kun Fawasu Fire Service Week Assistinuna Mai Sapagi Kanba Amadi
कन्वीनबगी थवंग कया स्टेट असिगी स्कूल कयादा सिलगनी हरी पनबे याई डायरेक्टरेट जनरल फायर सर्विस होम गार्ड एंड सिविल डिफेंस ना ब्रोंज की प्लेट अमा सर्टिफिकेट सो फायर सर्विस वीक मनुंगदा लुंगलई फायर स्टेशन की स्टाफ तरामाथोदे येंथोलगनी हरी मखा तारकपद सानमगी पाउ पिजरी थासगी कुनमाथोइदगी हौरगा कुलहुमदोय फाव खुमलंपा स्पोर्ट्स कॉम्प्लेक्स खांगसांग इम्फाल मणिपुर प्री टीन प्री जूनियर जूनियर सीनियर अमदी मास्टर की ओइबा मंगारक सुबा नॉर्थ ईस्ट पेंकक सिलट चैंपियनशिप इंग्लिश कुनहुमदोय पांथोलगनी हरी हारिबा चैंपियनशिप असि नॉर्थ ईस्ट पेंचक सिलट फेडरेशन अमदी इंडियन पेंचक सिलट फेडरेशन अनिगी मियंग मखादा मणिपुर की पेंकक सिलट एसोसिएशन युम्बु ओदन पांथोकदौरिबनी हरी चैंपियनशिप असिदा नॉर्थ ईस्ट की तोंगान तोंगान स्टेट की नुपा मसा अमदी नुपी मसा सानरोय निपान पुना चनिगा यांखैना नुमित हुमनि सुमना चथगदबा अथो हेन तानबा चैंपियनशिप असि फंगनबा होनगदौरी चैंपियनशिप असिदगी मतिक सारबा सानरोय खंगलबा मतुंग मखोइबु चलिबा सही असिगी इंडियन पेंगक सिलट फेडरेशन सिंदना पांथोकदौरिबा ऑल इंडिया इंटरजोनल पेंगक सिलट चैंपियनशिप इंग्लिश सिंगनी कुनगोमदोइदा नॉर्थ ईस्ट जोन की महूत सिनर सरुयागनी हरी इंदिरा मेमोरियल क्लब थौबालै सांग थेमना सिंदना कुम खुदिंगी सेरावा नुमिता पांथोक्तुना लाकपा सेरावा स्पोर्ट्स मीट ngarangsu क्लब असिगी लंपाक्ता पांथोख्री क्लब असिना सिंदना पांथोकपा तारामरी सुबा सेरावा स्पोर्ट्स मीट इंग्लिश सिंगनी कुनगोमदोगी थौरम अदुदा खांगाबो केंद्रगी हानगी एमएलए ओ लंडोनी लैसांगथेम ग्राम पंचायत की प्रधान आरके कृष्णचंद्र सोशल वर्कर थौदाम ऑपरेंद्र मणिपुर प्रदेश कांग्रेस कमिटी की वर्किंग प्रेसिडेंट लैसांगथेम शांता अमसुंग येंखोम ओंबी इंदिरा देवी एक्स उप प्रधान मथंगसिना थर्म अदुगी अथवा मिथुंग थर्मपु अमसुंग अखन मिथुंग ओइना सरुयाखी थर्म अदुगी सरुक अमा ओइना इंदिरा मेमोरियल क्लब ना लंदम अदोंगी ओइना थोदोक हेंदोकपा मिथोय मिहेलकपा मी अहुमदा खुदोलपोट पिदुना इकाय खुनबोटकी सेरावा स्पोर्ट्स मीट अदुदा तोंगान तोंगान बा मौगी पना तराना थौरी सिनबगी अथवा हेंताना खिलुनना मणिपुर प्रदेश यूथ कांग्रेस की वर्किंग प्रेसिडेंट लैसांगथेम शांतनसु अहल अरबी नुपी सामदसु सेराबगी खुदोलपोट पिदुना इकाय खुनबोटकी अरोबदा मरोबा पाव अमहना पीएम मोदी लुपा क्रोर लिसिंग तरामाथोइरोम ओइगदबा तोंगान तोंगान बा प्रोजेक्ट सिंग उरेफ युंग तंखिबगदना साबल प्रोजेक्ट कयाम याम खुसिनख्री लम सर्वे अमसुंग जियो टेकिंग तोबगी मतंगना सीएम एनबीरे ना एमएलए एलएम खौते अमसुंग सुरसमपुर डिस्ट्रिक्ट की विलेज चिफ सिंग वारी सनख्री सही तरह खक्तम ngaरिबा आंगांग नुपा मचा मा थवाल तुरे लेइरांग नंदुना सिरमली ngasi puंजानी फावगी मम टीम न्यूज़ अपडेट मतंग सिलुसिंजरी मियंग ताबिरो पुनुपु अमकाना खुरमजरी।